Hello, welcome back to my channel 7 Speed Manipur. Ngasi anova video amaga amuk purga laksare. Hariba video si koigi senda lambi ga mari yamna laina ba koigi commercial koigi vehicle amakak ni masi hek yeng bada de koigi 407 gi hek mamai du makni komali ba gari je. Ado mayam gari si video si hodringe da koigi channel si gari ga mari laina ba content ngata purga lakwa adu ma channel makala mani adu na mayam sungsoy soy dana subscribe like share sungsoy soy dana toubiu adu di video makha sathana ba tawrse ahan bada aina haning isi khoi haiba gari makhal asi khoi commercial vehicle da yamna popular oiba Indian market da kimatik phajagre gari se khoi 407 mak ki mamai du mak ni da lai che ado masi koina SK 610 oina khoi BS6 ki kana da lakwa gari ni aduna SK 610 BS6 hana khangni ko mai gari se ado masi som mamang lom de am tong piu gari si aduki matik yeng bada senje se kachu thoidongna hujik phaudi laibo ude yam khona ko ado magi se de senje la khadu ji kitang ahong ba id hana kitang powerful oiba gari ma oire haba tare hujik phawda ko ado se da khut paibam ko pale sina koigi si mijen wash tawu kanda si pairaga dum kakhalaga tawu ya doini ko aduga koigi mamang da dum mai tata gi beijing lejere sigi sidum lejere adu grill ji swine tawu ko yengda aduga light chu koi simple halogen dum hape aduga sida reflector gi magi panel ama hape ko akan ani makta si yam phaba koigi feature ma khangni gari da koigi gari na light kapuk motam da sina kitang oi chu reflector ko doini ko aduga sida mung lakpa kanda sigi sida koi metal ama koigi bumper si metal oina hape ko aduga sida ju koigi reflector hagadra sa ani mak sida yawe ko adam yam ling ni yawe adu side indicators man tawre sum changes si kaishu thoro ko leite sina koigi turn indicator sesu oina yawre aduga side lom da lakpa kanda side fender oina sumaina koigi rubber gi type koigi fiber type tasmani yawe aduga magi tire gi session da lakpa kanda sheet tire ni haiba tire si aduga magi keno sina size sina 7.50 with 16 inch to ina lai ko magi keno aduga haiba gari si gi magi engine gi specification hairigadi masi akoigi magi cc ji koigi 2956 ki cc engine ni aduga magi koigi cylinder sina 4 cylinder engine ni VS6 ni ko aduga magi bsp ji 100 bsp koigi 2800 rpm da aduga magi maximum torque sina koigi 300 newton meter 1200 to koigi 2200 power gi rpm ji da maina mai power je phange aduga masi company na piba air ni piba koigi mileage se koigi 10 km per liter ne ado average na koigi 89 gi average size da dum phangi ko maje ado hojik koi makha thana mu side lom da mu yengase aduga hojik ayamba koigi BS6 ki gari singje saigi sigi koigi blue tank hana ama tuan mama dum lo yaw ni ko ado masi 18 liter gi capacity ne aduga koigi magi diesel gi magi sigi tanki jina koi 60 liter gi magi capacity la ko aduga overall magi koigi gari sigi dimension haira gadi magi koigi sigi payload se si magi asangba magi keno se dimension sigi asangba se haragadi koigi 10.2 mulai ko aduga magi weight magi apakpa proness na koigi 6.1 mulai aduga si magi height sina koigi 1 feet 7 inch ko magi sang da lae ko aduga magi koigi payload hai tare ko payload adi magi carrying capacity je magi hujik koigi hujik manang keno tawngam je 4400 kg muki sang ma keno tawngam me ko 4.4 gumagi kilos tan haida 4.4 ton habitare ko adugi capacity do mak keno ne magi payload che aduga som side lom da la phana som da battery je sida yawre ko ko 12 volt ki koi battery keno do ne aduga sina koi expert tire do sida yawre aduga magi koi gi spring gi lips se koi gi kya na ya pet ajar ke 1 2 3 4 5 6 lift keno se yaw ko mai keno aduga maning lom da la kan da
somda maning lom da lakpa kan da khoi gi maning gi design just maina ubani ko ma sigi magi backlight sigi design sina khoi gi keno dani inside indicator ro thok to ni ko sina red light sina backlight lai adu si sina khoi gi keno dani khoi tai khoi gi ot ngak na ba keno dani di hapa is adu sini magi khoi gi samlapa khoi gi koino mang yenge maning yenge adu je mu khoi gi mathak ta kar ga mai manung gi do mu uchara gi ko kar ge manung gi cham uchara ke adu manung utringe do sigi side khoi side view mirror je yam pak na saw na yaw re ko smile le adu kazara ge adu karam da gi mai step se yam phadana yamna khoi nungai ba mo ong da lai ko handle si khut pai bam si de phadana le re adu gi so som da ma ga le smaina pai ra ga kar ni ko sigi magi seat ki height ki sigi adjust se si adum si je phajana kena to yare aduga driver ki seat ki comfortable je adum phajana leire ko nungaina phajana ure leire aduga na hoi gi thong gi ida bottle holder side ani motor lo yawre sina adum khutna manually adum khang to ya ni sina khong hang dokom si leire ko aduga ei thong jamna thinjalake thong thinjal aduga magi instrumental cluster je smai to ko ai hapetang tau jarake yangan jarake sumaina le si maya ida koi digital meter khara yawe ga somna sida fuel gi keno leire adagi sina kilometer per odometer sina rpm gi ni ko somna kan yawe ja adagi gari gi mai temperature battery gi fuel gi adagi parking gi sida loina ma yamba indicator sigi digital meter yaw ko ja si medium na nungai ra hetare adagi sida koi gi keno gi wiper ki control leire sina light ki control somda leire ko adaga somna kanda koi infotainment ko sida masa ma yauri koi gi music ki kana ta ubu ya bi mong da ko adaga AC gi control si leire adaga sida koi USB ki port tindum haitare aduga sida na glove box leire adaga som da lakpa kan da handbrake side is leire aduga somde da khoi gi extinguisher khoi ama hape ko masagi aduga khoi gi sida rear view mirror hai tare sida di yaudre sigi kenos khoi side to ni yengane ko sim somna kan da sigi kenos da class da dum pak na sound yaw dum pa na ui ko maning gi aduga sumaning gi windows mai to e maning gi light and hape LED de ko adu grab handle sida yaure somda yaure ko adune sina khoi gi gear si so khoi gi mamang da manga adu reverse ki ama ko aduga sida mi ani phamba yadum comfortably dum phamba yani ko kesu kejin id mokoi nuai ta ba feel id kamta layer ko adu nuai na phamba yagani ko adune sini khoi gi mamang gi driver gi kenos front views manung gi somatakta wiser sin wiser yaure songji yaure sine hairiba gari si huji imphal da on road ta khoi gi 19 lakh khoi gi 13000 gi keno da phangi go juja ado showroom gi khoi gi contact details e hapsaram ge asidum contact toroga dum tana bibi ani loan apply tawning asu dum hairiba number si contact tawiro aduga dum details kena tobu yagani go so mayam ngasi gi damak ti sai sum rosin jarage mathang ano video amaga loina namu thengnarasi mayam gari thong matam da seat belt phabiu game sa thorogana helmet soision opiu haraga sai sum rosin jarage